पाउसीद युमफम ओइबा मरुइबा पाउ खरा अपडेट तौजरी मणिपुर कोविड-19 पॉजिटिव ओइबा मिसिंग लिसिंग मगा सुकना हुमथ्रा मगा सुखरे मखा तानासु हेंगलकदौरे मणिपुर हौकिबा पुंग कुनमरी के मनुंगदा नुपा तारा नुपी मापन पुन्ना मियोइ तारा का मापन नौना कोविड-19 पॉजिटिव ओइरे कोविड-19 कॉमन कंट्रोल रूम दगी थदोरक सिरोल अमकी मतुक इन्ना आरएम्स की VRTL दा तारा मगा अदुगा जेनेम्स के VRTL दा टेस्ट तौबदा मरी पुन्ना मियोइ तारा का मापन पॉजिटिव ओइखे पॉजिटिव ओइरिबा मियोइ अदु चुरचांदपुर डिस्ट्रिक्ट तगी अहोम कामजोंग डिस्ट्रिक्ट अमसुक सेनापति डिस्ट्रिक्ट तगी अममम थौबाल डिस्ट्रिक्ट तगी मापन अमसुक उखरुल डिस्ट्रिक्ट तगी मंगाने हाइरे अमरोमदा ngasi maitramda leiriba covid care center dagi taraga tarit rems dagi nipan amasung jenems dagi taraga mari punna mioi kontraga mapan nauna test tawbada negative oiba dagi discharge tawkhre nauna positive oiba amasung discharge tawkhiba asi tharaga hosik phawada manipurda positive migi masing lising maga supna umdra manga sure discharge tawkhibana sohum marfurda humdoi aduga hosik active oiduna leiriba migi masingda satruk marfuga nithoine positive oiba mioi sing section na yang sinba ka loinara layang sa thabada phagalak pagi sang chada kunthra ka taruk dasmi yakai ga manga oire atopa pau amadana Assam da Echao gi phibam Kiningai Oire Mioi tara ka taruk Sire Lising kun Chngjafam Koukhre haukiba namit kyani Assam da nong leptana chubadagi Brahmaputra amade masigi masambareng turel kyagi imai kudong thingai oire turel ambagi imai dejan mag yore haujuk phawda Assam gi Guwahati Nalbari amadi barbedagi mafum kaya da ising tumjinduna mioi lak kaya awaba mayok nare haujik pawda mioi lakani lising humpu ising na awaba mayok nare mioi lising kun hian relief kim da Chngjafam Koukhre haujik pawda mioi taraga taruk Sire haina agency gi pauna haire Oire klipa phibam asiga mari lena na national disaster management amadi state disaster management gi team ching mafam chang adu da sangchintuna mi kanbagi thabak chathakre awaba taraba sing mateng pangna ba volunteer gyasu alert oina laikre Assam sarkar na district administration da awaba taraba sing gi damak tapi ba yaba tengbang pi na ba khangan khiba ka loina na relief camp da lairiba sing gi damak tengbang pi ba haukre haina pau asina makha tare amromda Kaziranga national park mafam kaya ising thumjin khiba ka loina na mafam adu gi sa sing atumba mafam kaya da sengkhat na khre haujuk phabu da park asi satani fu ising thumjin khre haire Thobal da COVID-19 ki volunteer ama positive oire Thobal district ki oina garang rems amasung jenems ki VRTL da COVID-19 test tawbada mioi mapan positive oikiba adugi manungda district aduda local MLA makha da leiba Thobal kendra COVID-19 aid committee ki volunteer ama positive oiba yaure pawasina makha tana hairibana ngarang Thobal district ki oina mioi mapan positive oikiba adugi manungda nepandi atopa station da gi halakkiba ngaktani positive oirabasing adugi manungda Delhi dagi halakiba mama mapa yauna masa ahungki manungda sahi mari khakta ngaiba nupa masa amasu positive oibada yaure positive oirabasing adu Thobal district hospital gi isolation ward thamkhre aduga positive oiraba Thobal kendra COVID-19 aid committee ki volunteer aduna mahaki imung manung yauna mahaka sokna samnaruba mioi kuntrarom Thobal college da hangliba community quarantine center da thamkhre positive oiraba volunteer asi Thobal kendra gi oina hangliba quarantine center am oiriba Ananda Purana higher secondary school Thobal college Fancier higher secondary school sing da leiriba admit sing ayuk amasung nobidangi sana thaknaba sinba catering group ki team commander oina leibane district asi ki oina ngarang mioi mapan positive oikiba asi tharaga punna mioi nipugo humdoi sure masigi manungda mioi kunde recover tawduna discharge tawkhrabani haire COVID-19 case Henggtlkpadagi Assam da total lockdown amuk Knsinkhre Malingu na hosik santurak lipalaina COVID-19 ki case Guwahati da Henggtlkpadagi Assam sarkar na ngasi dagi amuk khana namit tara gamari ni supna Guwahati da total lockdown tawna na warep Koukhre masigi mathakta Assam sinthung bada namit khudingi numidang pung 8 tagi ayuk pung 8 phawba curfew thamgani adumoy namak lockdown asina emergency service sing dadi akaiba piroi Assam sarkar ki health minister Hemanta Biswa Sharma na haikibada hairiba matam asida Assam gi mafam punamakta Saiwul loirakpa khudingi lockdown thamgani aroibada content sing asigi maroiba pau khara asibo paudum jariba Manipur local news YouTube channel amadi Facebook page asidagi yengbiruba punamuk puthaga chari loina channel asina domda kanarabadi subscribe like and share toba kaubi gunu punamuk amukana thaga chari